Hariba abnormal when I hang a creeper, missing do Tidoxi, Lotoxi, Harakandadi, Amuana recensus toxi, Amuan and Coach Tiji Harakandadi, Karigi, support with Pidrino, Madame Duda. She as a lady, Haidana. Among Sagi abnormal growth like from Singida, among the census town of Honabaganda, Madam Pamdu lady people sing support Piggy Deb. Piggy the number of Mercanda, Sadugi Dodum Pelor, Adum Sakivaneva. At the Hojiti, Madugi Duta, Yumpamo, the good limitation, Tautargadi, Achumba limitation, Oiro Hibanida. Madu Cantabum Tui, Hariba, tribal people sing the Kadai the Gis and Hilaga, Masida, abnormal in a hanger creepadu, Yam Chum the Bamakang neva. Masida, hanger labor sanction like even missing Duna, Hana Laseramba missing Dugi, Saktundo, Matigani Havasi, Masimbasu, Ninching pay have. Otherwise, my thought of me, Paputa Puselaga, some Payata Yava, Pangai the Lehanba, dumping ground in a Shingut Pududi, Adudi, Tokti Havanita. Masida, Mitasing, Haribasi, dumping ground when Gumsi, Madu Yings in Sea Havani, other minister and Bidena Housing, Habidu. Magi Policida, White Kara. Mana piri bamatamdo tanga susuk tagi matam sang pigi deboko asi eviction torani harga tawkibani rules ki matungna nemi asu phawbudi pigi damni ka habadu adu bawdi yenga tawkiba male aduga makhoi raksage ja Hemchandra Nakalamar leader akogi leadership crisis lei haidana even kogi tang mapanda kogi former chief minister na resign tarba matungda maduda su sambit patra dum Namid Humni Dodum Lai Infal Hotel, the Lay Tongan Bemelesing Unaki, Adumapu, Heidi leadership crisis Labana, President Rule Tambani, have a Warolam Su, Heidi Adumak Union Home Minister Tambiri. Adumapu, Hauzik President Rule si Babuna Supan Biba, Quigi effective Oibetuni Miamna Pam Libase. Adubu Karihaini, Hauzik Miamna. Ngasi mag akogi thamjariba topic Lallk Sida Manipur government Semlak Kadar hariba sida kari haini hana hariba India amadi Pakistan gi issues laitringa gi mamangda adumak divert and tactics ki thabak se dumak tawraga lairabani aduda natana Manipuri tongan ba conflict si tongan ba khogi ethnic crisis yamna leiba adugumba state ama khakni haba warol su khogi union home minister na thamgi Adumapu was a Hemchandra da Lakshani Wapamdi. Howzik India Amadi Pakistan gi si gi issue simana Pura Manipuri Howzik Ladiba Jahi Ani Hensela Bakanosi as a Hemchandra Masi Pura Diverta Wigadra Haibagi Miamna apprehension Malay lady. Adumakpu Hari Bakuyi Kashmir the Tokiba Todok to Nungaite Mio Kungataruni Maduda Lagi Dabadu Adumapu Kogi Manipur di Mio Chaniga Yankayana Lagi Drabani more than 60,000 people are IDPs ne as a Hemchandra Masida Miamna Hanglai Karigi Damakta Pahalgam Gisidadi Asumba India Langak na Lokolaga why not in Manipur Haiba Wahangam Su Hangnari Oza Hemchandra Sigimatang the Oza Hemchandrigi Oba Motsi Kari Tambining Ozang Tang Tambio. Hoziki Han Bada Hagibut leadership crisis Hagadra Mogi Luchingba Ama Topangam de Haina Beer Lakpaniana Skogi Center na Hairpasi. Maswajida Aigimoti leadership crisis natraga leadership Kanmangam the bagi problems late in low. Madam de BJP ki Chatnabi Amakwena Hagadra Manipur Wikiba Manipurda BJP Lengak Lakiba Matang se Yengakanda Madugi Equina Luchingasi Makallaga Ma Ohen Biu Kaina Hairaga Ohen Kiba Amatu Uihidi Haidar. Mr. Chief Minister Biren in 2007 the Manipur BJP Lengak si Lakpakan sida Biren Masamak Chief Minister Uini si Masama Sungang Dev. Masagi Mama Sang Sudum Hajabunico. Aina Chief Minister Uiri say Gana Labakta yes Tauraga winning the Oibana yes Adumina Labani Aduna Masiki Pinamsi the D Ma Oheluka and Sidagi Kogi Langiba MLA Sings Sisinaga Akogi Luchingba Amalere Masi Ohen Biuka Haraga Hector Ohelaka Dodi Mande Madumina Masiki Majet say Lakpanina
handak akhoi Mr. Ben pham thadokhraba matung sida anouba luchingba ama hapnanaba sambit patra laga drama amakak sathagi hairiba drama do nimi humni marini jatharabadu luchingba amata hapangamde manipur lengaki luchingba anouba chief minister ama mkhan ba haidu oithoki deba madudi angakpa makangni haibi hai khallagadi somda decision haigadra biren yadaba kangbu haigadra makoina hairidu biren nataba mi amu ohelo moy adum yare haibaneba adu sisida anouba chief minister puthokbangam de sisu angakpam khangneba ko adu hojikna amuka MLA singsi marakta hairise center na kudon bit thilakpa hapakpa luchingbadu moy adum yani hai adu already swaisida leadership hapangam dabagi natraga crisis labagi potumudi mami sunda tadre loy aduna masidi center na PRC intentionally sagi kudung sabado lawraga PRC lehen bani haibada sin agi moniko maramdi manipur da sahi anirom land se chatharak pakanda manipur ki BJP lenga khisu thoina moina intu busu pamamoy otok busu pamamoy adubu masiki tanja ma yeng kanda PRC thamjillaga khoi irang si tijana lakshin ba yanana bagi policy ama oina thambani hainu ui maramdi moina leadership crisis haibududi yaningde boko aningde di maram chadi haibne adumaina sillera matungda hojik amuk khoi April kumapanda MLA kunmatwaina khoi lenga lehen view haidana hairure hairure matungda keno se lae sambit patra mi manga da lae la kan sida amuk mathang unadana mayam amu unagre MLA sing adegi even civil society yauna unarini madu magi do government semnaba lakibra natraga irangsi nemthanaba lakibra haibsi question hangningai oi ada hojik sigi langnari ngai marak sida khoi Pakistan ga India ga gi marak da unkhatnaba sisu hojikti sigi tense yang wangkhat kreba ko hanadi Bahalga me text mi kuntarok hatkro matungda Indiana operation Sindur se lauthoga ngasagi terrorist sing target tawbane mokoi singdo makhatana parama tambi ba haitare adu magi wakhalon do operation Sindur se packet bane adugo masigi dimension se hajukti pakthora kreba Pakistan ge army installation sing da khut tharoi hairam bane ba Indiana su thagide thadri en hairam badu hojikti ngarangi haukiba ahing haigadra me tariat amasung nipan gi donaba namidangi sarusing da Pakistan gi air defense systems in radar systems si tugairin da si yosilagadi irang si adum pakthorok pa makata na sathakhiba yam sang na sathak biya bagi mami dunya bu reise ada sida Indiana asomda yam akhanaba mieng amoina msangre lan si pura de India ki di handak si se pura ta sem sabagi mawong duni laise si sida koi border area da leiba koi chief minister sing chief secretary sing DGP sing yaw meeting loin phangre arrange tawre adagi India ki makok thongba koi air force ki naval ki army ki loina ma unanga bari sar arrange tawre adugi mathakta sigi air strike natraga air raid se chathar ko matamda micham sing se kamai tawdana yamna casualty se kamai hanga ge kind of mock drill se India sin mathung angoi ni adu sigi phibam se yengora kanda lan sidi handakti Indiana adugumba terrorist singdugi mathakta amadi terrorist sing saugutpa singi mathakta parama tambige haina chap chaba phire ama lowre haibase sina mek senge na haitai adun masina sigi phim se leibanina lanse sisida su ngasagi global interest mayam leidon ko geopolitics ki China gi interest America gi interest adu dagi sigi mayam leibsi yenga kanda Indiana su masida yamna lumna lowi haitare yam chechinna handaki si langi ong si yam chechinna paikale fajana groom tore ko adun masi sigi tanja sida Manipur da popular government ama semda sidi makoida hojiki wina di interest lorong godo mandi aduna Manipur da
popular government ama athu matam da lakani haibasimati hajukmaki oina haibada kitang luna thoi aduga lan si settlement ama lakpa natraga kari haine kitang phagalakbagi mawong ama lagadi manipur romda amu yengakpasu yai adu hojiki phibam sidadi manipur da popular government ama thamba asibudi PR leibuna phai haina muko yokalasu leramgani aduna sabchana masida ano yam thune hata government semani haibudumadi udre aduga khoina maduda anuba government ama laani mana chief minister workani haju pangai da hainai dena ko adu maina sigi keno sida thajaru busi pangkan kana dong mande sigi chauba kogi sigi national issue mo wereba manipur gi sigi moina ka haibidi yam sitana ka haibane manipur sidi adum ngalinge keno dagi moi masen tribal masen pakhat takhana ba phana na bagi bhaw moina adum urgal leibane ba masi su yam ikai ningai ni haitare mitai singi wena yam ikai ningai nen haitai aduga kuki singi oina di moi di alarga amudamu lan tawwa amudamu attack tawwa simain tawwa si moi di chanabi oina lakpanina moi budi yam lemjaram be yai mitai sing on sin lan tawa ngami kai si moi di yam lembagi bhabam leramgani aduga mitai singi oina di masi yam sathi ba yam ikai ningai oi ba makhang haidi mokoi gi manana adugi thak da kumtharaga lan ga sokna dana noi gi kamna dana hatna dana suni yum mai thana dana tawba kai si ko masi yam ikai ningai ne adubu karam tawni tho abanina madu ngak thokna bo hona ba haibsidi masana tai aduga india gi interest su haju maki wena di manipur da iro lobo ude na smain thamje han Chandra da laksege oja Hemchandra khogi nakalamram da pabungna panbi ba khogi representation of government ki matang si khogi akogi tamda 40 ni chingi kun laire masida even akoi delimitation gi issue ji delimitation ji 2001 gi census ida base tawraga tawba yaroi haidana 27 da tawbasi tongan ba kogi district kaya dano mari gi subdivision mapan dara kaino achauba kaino thoki hena aja hem hoi aduda ngasagi pabungna sudum panbi gi ba ngasagi chief minister akogi former CM na war on drugs adagi protected forest eviction tawkiba illegal immigrants sing tanthokadabni khokadabni haibasi ngasai alternative ways ama panbasi su masisu nakalamda oja Hemchandra chumdabanate miyoi hingambar hingiba lambi ma patlaun thadalaga alternative ways ma piba haibasi su haibadi masisu nakalamda haidi angle amaromda dumak yengba ya hena khale aduga even akoi education powder akoi disabled oirabasing je magi degree gi matung in akoi inclusive education na la ineba sigi matang da akoi papung na so hoji akoi lai tongan ba community sing si akoi inclusive oiba mi yengam da yeng agadi masigi yam hai sing na koi na chatpa taragadi manipur da thoiba akoi thokre maitai ga koki thwe paite thokpadi thwe even tongan ba kanu singje dumak thwe ado singa batang da oja Hemchandra gi moti kari kamaina thambini oja delimitation gi matang si mitai sing delimitation yada ba natte da delimitation adumaina interpret to de la le ba mitai na delimitation to de yet pa haragadi hojik hari ba wafam du yam lan ba statement ne na hainingi maramdi hajiki nagalong na harak buduni ko haris ada mitai na hari di delimitation si khoi achumba census report to da tawji haibani da lali budu hana semdoki si haibani ado lali budu hana semdoktana sigi delimitation tawbakanda hengalakpadagi benefit to di phangning ba adudi longning ba haitare asoi budi chumthok ningdabagi mawong dudi sidi kari haine blame game gumba haigadra adum always ngasagi some people's section haragi marakta khogi mitaina angobuni haragadi amubuni na haidui adum ngai leiba adu yaudaba sunate aduga maikai kudingmaki mitai singsida adum midiengse always mitation da adum yenga target torga adum leibne bo masi jo khoi chicken no phai yengbo phai hairi ba abnormal wena hanga kriba missing do tidok si lok thok si haira kan da di
अमुहन रिसेंसस तौसी अमुहन को थीजे हार कांददी करीगी सपोर्ट पीगिद्रिनो मतमदुदा से असोइब लेरे हाइदना अमुहन सागी abnormal growth like mafam singida amona census tawno bhona bakanda madam famdu leriba people singsidna support pigide pigida na maram markanda adugi do dum failure ga soibu do adum sakhibane ba ado hojikti madugi duta yumpham moraga delimitation ji tawtar ga di achumba limitation oiroi haibani da madu kantabam thoi ko ye hojik hairiba tribal people singsu kadai dagi changhilaga masida abnormal oine hangar kribadu yamna chumdaba makhangneba masida hengal leiba changsil lak iba mi singduna hana leijaram ba mi singdugi chakthung do mathi gani haibasi masimbasu ningsing bo phai haibani ado smai tawna mi je pabu da busalaga sum paya da yaba panglai da lehanba dumping ground oina sengbat padudi adudi yam thokte haibani da masida mitai singna he haibasi dumping ground ohangum si madu yingsin si haibani ado chief minister and birena hauji yalabina haibadu magi policy da hoi khara माने पीरीब मतमदो तांगा सुसुक्तगी मतम सांगना पीगिदेबको असि एविक्शन तौरनी हारगा तौखिबनी व रूल्स की मतुंग ने मिसु फावबुदी पीगदमनी का हाबदु अदु बाउदी येंगा तौखिबा माले अदुगा मखोगी करी हाइने चपचाबा रिहेबिलिटेशन की पोतुदी अदुगी मतुंगदा सेमकदौबदुसु याम फजना सेमखिदबा माले अदु हाइनिंगिदी blame se tawdring ai ju da makhoi na blame do tawdring ai ju da moina tawri do chumra hai badi moi khan badi kai doge hai me da reserve forest da yum sajele lambi semjele kunta sele digi protected forest da kai ge toksile moi tawri do chumra hai bisi di moi masana lepsa bra even some koi gi government gi kari hai ne lamda church sajele tamdu da point nama khap ki wani ko church hajilari mai adu church tu lauthok na ba haidi illegal una hajili bu church tu lauthok na ba haiba kanda di religious place ama angasagi thugaina bo honare na adom da church tawe moina adu install to ganda saba kanda moi chung gibra haiba du moi masara sungan khande mana reserve forest ta kun tasin gibra haiba du di makari gi madu masana kuin to se lali kari haidrino mina takthora kan da blame to wi one ba hoi magi proper ngasagi rehabilitation gi bakeli pakete ha dumudi aduna anu top ke samuere sisida isana kitang khanthaba mu chummi ha bani da always ngasagi blame tongni da sum leiragadi leminabda adum sana wa ta abni ha bani da adu swaisida koina yengba yabsi kitang gyan taminaba mu changi adu gyan taminadabda सागी अमना अमदा सुम ब्लेम तौनो बगी भाप सिदा सुमक चटपदुदी मधुमदी याम सुमदेना खले ngalingay matamdagi mafam sida khunda dalitadana leminraba miching chip punna leminaba haibasida yamna mateng pangnaraga amana amada sagonaraga leminabdu chummi adugo masigi agenda si tokai tabagi agenda si sum pura purga chat leragadi leminabada adu masana irang thokpa haibasida masana taena sai. Okay, thank you very much. Luishila Padai